खुरुमजरे ISTV पाउमियंग ताबिरिबा सिंगु तराम नोकचरे हौजिक मरोइबा पाउ लुपा करोड़ चामनि फुचंगना लोकताक पात सेमगलगनी हाइना टूरिज्म की प्रिंसिपल सेक्रेटरी राजेश कुमार ना फोंदोरख्रे दिमापुरदगी इम्फाल थोरकपा बस अमा नागालैंड की पेपीमादा सकंगदबा सिंगना लुट तौख्रे अमदी तरामापल सुपर स्टेट लेवल जुडो चैंपियनशिप हौख्रे हौजिक मपुंगिबा पाउ लोकताक पाट पु लुपा करोड़ चामनि फुरोम चंगना टूरिस्ट सिंगी खोइदाबा मफम अमा सेमगतनबा स्टेट की डिपार्टमेंट ऑफ टूरिज्म ना अकन थबक पाइखतली हाइना डिपार्टमेंट असगी प्रिंसिपल सेक्रेटरी राजेश कुमार ना ISTV न्यूज का अखनना उनबा अमदा फोंदोरख्रे मांगना मखा ताना श्रीनगर की ख्वाइदगी चावबा इनकम लाखफम से दाल लेकने मसिगी मौंग मतौ लौदुना लोकताक पाट सेमगतनबा थबक पाइखकदबने अहानबोइना लुपा करोड़ मरफुद्रा चंगना सेंद्रा मसुंग अकोइबा सरुक सिंग सेमगतकने मसिदा 3-star hotel cafeteria banking children park amadi shopping mall na chingba tourist singna pamba polam khudingmak phangana ba hotnagani lokta ka thangnana leiba takmu water sports complex pu masak thongna semgatuna tourist singi pukning chingsinba ngamnana ba hotnagani loinana takmu dagi senra taba lambi semgatkani lupa crore yankhai changna karang dagi thanga fawba rockway car na samnaduna tourist sing koiba pugani hairiba project asigi DPR saba loire athuba matamda ministry gi ayaba lauragani phongdokhe. We will be going for a planned development of tourism facility in and around Loktak Lake area and surrounding hills, which should become a major tourist destination in few years from now. For this, in the current year, that is 2013-14, the Ministry of Tourism has already prioritized 3 projects. The first one is mega tourist destination at Sendra, Takmu and adjoining area. The project basically proposes providing a 3-star resort facility at Sendra Hillock, which will be a mix of tourist lodge, cottages, cafeterias, walk path, children's play area, public conveniences, ATM, micro banking facilities, and whatever a tourist will look for, including shopping, arcade, souvenir shop. Potential of Loktak, we are developing a comprehensive water sports complex at Takmu, and at Takmu Hillock also facilities like cafeteria, restroom and basic facilities will be provided. And the road which links Takmu with Sendra, since after Loktak Lake's clearance lot of earth has deposited, we are going to develop as a lakefront development. So this Sendra Hillock, this connecting road and Takmu are part of the mega project. A detailed project report has already been submitted to Ministry of Tourism. We expect that within 2013, maybe before it can be sanctioned. Eco tourism amasung adventure sports tourism chakot handuna lam koiba singi pukning chingsin masigi damak loktak tagi lamdan amade laimatak turel yauraba matungda komla khongromda ising lambida samna handuna tourist circuit ama semgatnaba plan leire masigi damak Ministry of Tourism na project ahum privatized tawbagi ayaba pire hariba project singa si chahi ani ahum gi manungda loisingani haibage thajaba lei karigumba project singa si matam chana loisinba ngamlabade loktak ki akoibagi phibam chauna hongba puraktuna masing yam labal amda masigi mioy sing thabak pibangam gane loinana ahong basing aduga susinaba villager singi capacity building program kaya su paikhat kani haibagi thajaba principal secretary Rajesh Kumar na phongdorakle. Proposal is to provide eco tourism and adventure tourism, which we think that we should start in a cluster of villages starting from right from Loktak Lake, coming to Lamdan, going to Laimatak riverside, and we link up parasailing, rock climbing, mountaineering, whitewater rafting. Ministry of Tourism is coming with a new scheme of rural tourism development following cluster approach. Under this scheme, during 12th plan, each state will be given 2 circuits. Ministry of Tourism for the current year has already prioritized providing rural tourism facility in and around Loktak area. The project, but the scheme is yet to be announced, so we are waiting for that. Third and the most major attraction which we are trying to do is to make incidentally this Sendra project also we are thinking of a 9-hole golf course. This all will take about 2 to 3 years time to come up. In the meanwhile, we want to go for proper publicity and marketing of facilities being created, and tour operators and travel operators has to combine hands to bring the real tourists to Manipur. If that happens, lot many people get employment.
दिमापुरदगी इम्फाल थोरकपा राजधानी ट्रेवल्स की बस समांगरंग अहिंग नागालैंड के पेपीमादा सकंगदब सिंगना लुटौख्रे पैसेंजर सिंगदगी लुपा लिसिंग कुलरोम सकंगदब सिंगना लौख्रे हारे बस अदुगी नंबर ना MN048512 ने थौदोग अदुगी मतंग दंगसे नॉर्थ एओसीदा ऑल मणिपुर इंटरस्टेट बस सर्विस एसोसिएशन सिंधुना पाउमी सिंग उनख्रे एसोसिएशन की एडवाइजर बुधा याउना मियोय कयाना सरुग्याखे बस अदुगी ड्राइवर अथोइना ngरang अहिंग दिमापुरदगी इम्फाल थोरक पदा पेपीमादा सकंगदब सिंग अदुना खामलगा बस मथक्ता काखलक्तुना पैसेंजर सिंगदगी मसा मसादा याउबा सेनफम सिंग मुंदुना लौखिबनी हाइखे दिमापुरदगी हलकदा सुमाना पेपीमा गी अदुदैदा मोय अहुम लेरमे अदुदैदा गाड़ी मजाम नाकन खामे अदई मोय आइना थौजम मगान मोय चुंगोकिनी अदु आई अदु चुंगोगो मतुंगदा मोय तानरगदि आयोंदा याम सोपद्राना आई मोय खामुरे एसोसिएशन के एग्जीक्यूटिव मेंबर अनिल कुमार ना असिगुम्बा थौदोगसी थोक्तनबा सरकार की मरी लेनबा सिंगा यंगसिनबिउ ममांगदसु पेपीमा हारिबा मफम मसिदा पामदबा थौदोग थोकपगी वाफम लैख्रबने थौदोग थोरकपा मतमदता सरकार ना निंगसिंगदुना थबक पाइखतपगी महुत्ता तुंग कोइना चनगदबा ड्राइवर अमदी पैसेंजर सिंगी याइफगदबा थबक पाइखतपिउ हाइखे अदुना यारगदे कोइ मनिपुर गवर्नमेंट दा आजली जे पासपोर्ट डिपार्टमेंट दगी माइगे दगी सु वरगसु मथि नो बिरगसु मेसेज अम खतन नागालैंड गवर्नमेंट अकन बे इंस्ट्रक्शन अमन पियनी प्रोटेक्शन मथे तु खतन की प्रोटेक्शन तो बिना परंदी हालतना हिंग टाइबंदा कोई गाड़ी से सत्वा गाड़ी गातना नुपी अंगांग याउरी अदो सिंगना ना इदलाई को बायगद्रा तो तो पा कनो तो बुदी थोक पैसा गई लुट औरे इसी खतने बना कांग्रेस याउदबा पॉलिटिकल पार्टी सिंगी मिफम अमांगरंग इम्फाल होटल दा पांथोख्रे मिफम अदुदा MPP BJP CPI CPM फॉरवर्ड ब्लॉक BSP MSCP JDS JDU शिवसेना MPF अमदी पांगन पॉलिटिकल फोरम की मिहुसिंग सरुक याखे लाकदौरिबा लोकसभा मिखलदा चिंग अमसुंग तमदा कॉमन कैंडिडेट थागतनबगी मतंगदा मिफम अदुना खनके हरे मसिगी मतंगदा ngasi बाबुपारादा लैबा JDU के ऑफिस दा पांथोखिबा पाउमिसिंग उनबदा कन्वेनर टोम्बिना ऑल पॉलिटिकल पार्टी ना मणिपुर दा थोकलिबा इशू कयागी मतंगदा थबक पाइखतकने मांगना मखाताना हाइखिबदा नोंग खजितंग चुबदा इम्फाल मनुंगदा खुसेम की इचाउ थोकलिबा IMC की खुथांगदा थादखिबा सेनफम सिंग कदाइदा थमख्रे सिक्योरिटी ना खुरक हांगदना लैरिबा कंगला पाकता मी सिरंबा से पुलिस ना सेक्शन दबदगी प्रजा सिंगी पुंसी कनबंगमद्रे हाइखे all stories की अदुगुम्बा मणिपुर दा सेंटर अमखक तंग लैबा से मसी थुगाइबा होबा अदुगा अमसु सेमद्रिबा साद्रिबा थुगाइबा होबा से मसी ngarang अखोगी फमगिबा ऑल पॉलिटिकल पार्टी की मिफमना कंडेम तौबगलोना सरकार की खोंगम मसी अथुमतम हंदोक्त्रबदी अखोई मसी सरकार की मायोक्ता अखोई तौन तौब स्ट्रगल जंक्शन मदा मसी की इशू सिसु अखोई सोइदन यौजगनी स्टेट असिदगी आर्म फोर्सेस स्पेशल पावर्स एक्ट 1958 लौथो हाइदुना सही तरामथु हेना चरा हेलकलबी इरोम जनु शर्मिला नंगसे मणिपुर सेंट्रल लाइब्रेरी दा लाइरिक मरफू खुसिनख्रे जेनिम्स की सिक्योरिटी वार्ड तंगसे लाइरिक सिनबगी अचंबा थौरम अदुदा मणिपुर सेंट्रल लाइब्रेरी की मिहुत कयासु सरुग्याखे शर्मिला ना फुंगदोरपदा ngasi स्टेट असिदा लैरिबा मियोय अयाम्बा लाइरिक पाबगी हैनबगी चांग यामना वाटले समाज अमा लिंगबदा लाइब्रेरी की अचौबा थौदांग लै ममांगदसु लाइरिक चनी रोम खुसिनख्रे मतुंग तारकपदसु सजीवा जेल की लाइब्रेरी दा मखा ताना लाइरिक कया खुसिनखिगनी फुंगदोखे अदमाइना लोइना मै थादोखिबा इपाइपुगी आदि समाज अमगी वांगु लोन हाइबा समाज अमा कमाइना लिंगदगी कमाइना कनो तौगदगी का हाइबा लोइना असिगी सोर्स नि लाइब्रेरी हजि अदो मै थादोखिबा हाइबु इसा सिन खिदंग अदु योखतबदा कनो तौबो ngमदि हाइबा असोमदने उखरुल की कचाईखुल लेरिबा BSNL की टावर से मथौ तौदना लेरि हाइना सगोलमांग नागा स्टूडेंट्स यूनियन न थादोरकपा चेरोल अमना हारे अथबा मतमदा मरि लेनबा सिंगना टावर से मथौ तौहनबियु हारे सासिनबा कंपनी की मिंगदा लुपा लाख 15 खोंगतख्रबा मियोय अमा मांगख्रे मियोय दुदी बामोल कंपो अवांग लेकाइदगी लेसांगथेम पिसक मैटे की मचानुपा लेसांगथेम बुद्धि मैटे सही निफुमा थुइने मांगना एनवायरनमेंट कॉन्शियस एंड इकोनॉमिक
Liberty Foundation haibasigi mingda miyoy kayadagi lupa lising 15dagi lising 90 phawba deposit loduna tha 8 lom thabak tawhalamlaga tolop ki matangda yenaba lakpadagi mangkhibani hare hiramsigi matangda ngasi Manipur Press Club ta pangthokhiba pawmisinga unabada sel lathok pikraba singi manungda company asida branch manager oina thabak tawba MD Sakil Ahmad na phongdorakpada budi hariba mi asina nursing technical attendance receptionist supervisor amadi manager famgi oina lupa lising 15dagi 90 phawba deposit honke loinana lupa lising 3 dagi hauraga lupa lising 10 phawba tolop phangba yawnarame aduma pu handak tha ama ani tolop piraktabadagi thiganaruba matamda hariba foundation ase sasinaba oirambane mana makha taraduna budi hariba mi asina maki foundation ase Ministry of Health ki makhada register tawbani phongdoklamke aduma pu thiganaruba matamda di aranba oirambani haike masida sunatana Imphal East West Thawal amadi Bisnupur yauna tongan ba branch mapan amaso hangdoklamke Punna miyoy chama hena thabak tawba foundation asigi employee kuntra rongidi lupa lakh 5 rom handoklamke aduga employee humbudra taret rongina lupa lakh 15 rom pithoklamdana lotkhibani haike maramasina print amadi electronic media da advertisement piba lakpa matamda farm adu registrar tawi tawde haiba khangdokpiraga advertisement tawbiu loinana hauji su local newspaper ani da advertisement piriba asisu thajabiganu haike mana makha taraduna mari leinaba authority na maralai mi asi faduna ain gi matungina chairak phangan batanatana employees singi handokpam thokpa sanfam sing adu handok hanbiu haike farm adumak register tawi tawde achumba sengba haibutang khangbiraba matungda newspaper gi thongda media television gi thongda advertisement PBU Kanchipur da leiba standard Robert ki mahiroi basikong kitna panungdagi mutum nongpok ngan ba amadi khurai chingang bamnai kai dagi Puyam Jones na haukiba July tang mari amadi June gi tang kulumdoi da mangkiba gi thodok ki mayokta ngasi school asigi mahiroi kayana wakanifam chatakre nongpok ngan ba amadi Jones na school asida class 7 tamliba mahiroi ngaktani wakanifam da sarugya khibi mahiroi amana school asida mahai tamjari ba mahiroi ani ngasi fawbada mafam khangdana lairiba sei laibak thibani mahiroi gi Sangstan ama oiriba desam nasu kayara khanna education bu free zone ohellu haina rally na chingba khongjang kaya sangsin khrabasu asumna mahai tamjari ba mahairoi ani thiba khangdana lairiba ase laibak thibani iramasigi matangda mari leinaba singnam yeng changbina ba appeal tawke kara gumba sangstan singna anga sing ase phaba punba leragasu satragi awaba amadi school sige awaba amad madudagi thado hendo raga mama pa ge awaba yembidina satra sing ase tekta kaidina thadopiro edubu ngasi ekoi satra ani mafang khangena ma basina koida charang ba ama pohale free zone oina bane haiduna mass rally chakraga koi satra sing mang ki basina maram maraga koida free oidana charang ba ama pohale aduduna koi gi school gi awaba amadi mama pa ge awaba yembiraga tongan ba sangsa singna satra ani aji thibada mateng pangbiyo ana jini Ramzan tha niyom chumna pangthok minase haina All Manipur Muslim Girls Students Union na thadorokpa cherol amana hari karigumba niyom lanna Ramzan tha pangthok lamnabadi Islamic ain gi oiba chairak pigani haina union asina khanglakle Manipur da lairiba ICDS Center Marfugi manungda humbudra mangagi building sijinaba yadre haina Child Rights and You na report tawre nupi angangi yaifa thaurangi thabak paikhatnaba Manipur da lairiba ICDS Center Marfugi manungda ICDS Center humbudra mangagi building sijinaba yadana lairi haina Child Rights and You cry amadi Manipur Alliance for Child Rights MSCR na Tijin bada khangba ngamle haina Cry senior manager Asim Gosna ngase hotel Imphal da pangthokpa workshop ta phongdokre Status of ICDS in Manipur and Children Rights to Food haibagi matang da pangthokhiba workshop aduda Human Rights Commission ge hana member oiramba NG Nongyai Manipur Commission for Protection of Child Rights ke chairperson A Navasandra MACR की कन्वेनर के प्रदीप कुमार अमदी चाइल्ड राइट्स एंड यू कोलकाता के सीनियर मैनेजर असीम घोषना मरु ओइबा मियोइसिंग ओइना सरुक याखे क्राई की असीम घोषना मखाताना फुंगदोखिबदा थिजिनबदा फंखिबा रिपोर्ट अदुगी मतुंग इना ICDS सेंटर सिंगदा मची ओइबा चिंजाक चांग नाइना पीदबा थेंगनखे हेल्थ चेकअप सिंग चांग नाइना तोबगी रिपोर्ट फंखिदे हाइखे as we get children is increasing. Okay, there is so many reasons for that. In Manipur also we have observed in certain areas the underweight children and malnutrition children has been increasing day by day. Okay,
This particular program is saying how to reduce, mortality, morbidity and malnutrition as well as the school dropout. We will discuss later on how in Manipur situation the school dropout will be reduced and minimized once we are going to implement ICDS program in toto. Hanagi Manipuri Human Rights Commission gi member Nongyaina angang sing yai fa thorang sing paikat na ba amadi nupi angang gi mayokta chathariba crime sing thengnana ba honabada sarkar gi mari lainaba singna achoba thodang lahoningi haike workshop adu ga mari lainana Manipur Commission for Protection of Child Rights ke chairperson A Nabasandrana ICDS ki matangda Manipur Alliance for Child Rights amadi cry na puthokliba report asi peningai oi Commission angang singi damakta yaifa thorang sing paikat na ba honarabasu praja singi mapung phaba mateng amadi department kayagi mateng yaudana mai pakna chathaba yadabana sarkar amadi praja sing animak bhab taminaba tangai fade haike paikat tabdi nate Manipur si pikaba state oizer su 30 lakhs ki population yaudrabasu pasida angang singi nupi singi child rights ki aduga nupi singi pudimakse disability ki su pasida mi singse asipati tansan soi afaba tawningi tholei yamsu tawi aduda sanction roga implement tawpadadi hekta kitang mapung phana phangge talib de phangbang amdaba Ngarang nupa ahumna ukruldagi chahi tara marida ngaire bi nupi macha ama gang rape tawbikre haiba thodok adu kadai fawa chumbagi haina ISTV news na thiziluba matamda Childline Imphal gi report matung inade nupi aduda kanagumba amatana rape tawkhibagi wafam nupi masana Childline da phongdoraki de hare Childline gi report matung ina nupi masa aduna ngarang media da phongdokhibada mahaki mama mapa leite haiba wafam adu aran bani hare mahaki apopagi mamingna sangai hau sifang amadi mama gi mamingna Los Sifang Kawe, Ukrul District ki Rayo Tang dagi ni hare. Nupi masa si mayum dagi chelak kibagi case tarahum doi Childline Imphal da record lay hare. Ngarang media da phongdok laba matung da Childline na Diulalen da leiba marimata amada kusinake numidangi pung mapalom taba matamda amuk hanna mafam adudagi chen khibadagi miyamna thinabagi thabak phawwa chathaki hare nupi macha sina ukrul dagi Imphal da chelakibada thiba khangdabadagi Childline Imphal da ihan hanba oina mangkhibagi report tawrakpa ase ing solution tarani thogi February tang kunma panne hare Childline Imphal gi miyoi singna nupi macha ase ukrul da leiba mayumda phawwa thinbagi thabak mamang da chathakre hare Manipur da nupi angangi mayokta rape yauna tongan ba crime kaya chathadakba sibu yaningda phongdoktuna Organization for Indian Crime Against Women's na sinduna tidim lambi da leiba organization asidagi ibuyama sumang nila sanglen fawa rally amachat kre tongan ba lup kaya gi luchingbi kaya na saruk yaduna chatkhiba rally aduga mari leinana organization asigi secretary Robitana phongdorakhibada nupi angangi mayokta chathaba crime singda January ba myoy sing mari leinaba singna matiksa ba ain gi cherak piduna matungda amuk hana asigumba thodok sing thoktana ba honabiu haike sigumbagi thodok sing ba ka sing na sing thokbiranu aduga ain lei haiba ain ja kan ba kan bi asna thobi ga koi de bhai jelam dam stagi musakhina ba gi kolau ga koi na miyang sangi na bagi damka musi supa samana ba khadok piu re bisu ta haiba sna satare Sana konung loksin ba yaroi haina miyam na kongjang changsilingai cabinet na amuk hana konung loksin na ba aroi ba phirep ama lokhiba se miyam gi khandaba thoksilne haina pendaba phungdukre ngasi su sana konung da nongpok ningthau panthoibi thogal lup nongpok sing thawal na sana konung kan ba gi kongjang changsin khe sarkar gi phirep handokri ba fawba miyam gi kongjang handok loi hare Ramzan Thana Lakpada KCP ke Kenganba Group na Muslim Isilinaw Singh da yaifa pauzil pirakle Lobasigi Publicity Secretary Malem Nganba Maitaina Thadorokpa Cherolamada Yaulobasina Secularism Chena Thazaba Maramna Yelongaidagi Manipur ge lehauda Pokmin Hominarakpa Furup Khudingi Lining Laishol Pumnamak Ikai Khumnabaga Loinana Malem gi Achauba Furup Singna Paukta Kaya Lauriba Sri Bhagavat Bible amasung Quran busu ikai khumnei Lamdamasigi Muslim Isilinaw Che Chelamade Ahalaman Singna Ramzan tha sida roza tawduna mapugi mingkai songadori babu taramna okle ala talaha gi pauzel di rozar khudingmakna thamogi roza tawduna apamba kalakmi hoba pumnamak khundok laga malem gi jati phuru pumnamakpu islam chatpa musalman singa loinana nungai marang kaiba ing tapna panba orsanu Ramzan thana lakpada rozar musalman khudingmakna duwa tawbiduna Manipur ing tappa maromdom hingjaba ngamnabagi pangal pibiba orsanu haire
National Highway Kuntramapal Lilongdagi Palen Bazar Faubagi Lambigi Nak Yet Khastlenda Sajiliba Yum Kai Sing Lagliba July Taramapal Faubagi Manungda Masama Sana Sidok Naba Tawalgi DC T Ranjit Natokpa Cherol Amana Kangalagli National Vegetable Initiative for Urban Cluster ki makada District Officer Horticulture and Soil Conservation Thawal na Sinduna Nomagi Lomi Singi Oiba Training Program ama Thawal Atokpam da Pangtukre Tharamasi District Officer L Upendro Department ki staff amadi resource person kaya na sarukya ke Tharamsi ki saruka mo oina Lomi Singda Lo Singubagi poto kaya su yentoke SSA gi makada Thawal block ki manungda leiba cluster nipan gi school chani kunipan da ngasidagi midday meal gi polam singyan thokpa hokre ngasi ahoba numita athokpam junior high school amadi Leitan Them kan high junior high school da DC T Ranjit ZEO Thawal KS Amuba Amesta gi president yauna polam singyan thokhe tha asigi kun phawagi manungda school khuding makta polam sing phanganana ba pandam thamli haina ZEO Amuba na phungdorakle Adi government aided Ulaga, which school Sunny Kunipani. Ado, I could never see Laga, Tari Wiki Kun Home that we Sinaba, Wanabugi Kanama. Wangjing Primary School da ngasi class 3 tamniba mahiroi amabu Wangjing thokchom laikai dagi asangbam sanjoi kauba mi amana class manungda changlaga phuramba amadi oja singda su ke lambagi thawong matungda tawidana ba ZEO amubana appeal tawre agi class da like tamjari ba oja na tambira ba anga amada satamada outsider ma laga heta phu chei ba se oja just in front of the teacher basiti amna tawida ba amna adumba But some what of she, I want to talk about Paina Prajapan Muta, the Maileneva, Sansan Pramuta in a bit Manipur Hindi Parisar Imphal na Loba May 2013 gi Hindi Prambek, Hindi Prabes, Hindi Parichoy, Hindi Prabos, Hindi Bisarat amadi Hindi Ratnagi Parikya Singi Fall Haidukle, Akupamarol Parisar ke office tagi Phangani Hare. In solution ni tarahum doi Mars thadagi lamdam sida fongliba ai bakaya singi lairikta mitei lol nataba atopa lol na sangsil laktuna lamdam sigi found lol oiriba maitai londa lonyan yawba lairik kaya yengsin bada lairik taruk lonyan yawba thengnare ai bai bi singna numit mangani fawagi manungda milal mailoi sangda lakautrabadi mailai ba education esamadi state central library da thagatpa matamda madu khandana ba che thaduna thingjinna ba khangan kre in solution ni tarahum doi Mars ki matungda puthorakpa mitei lon gi lairik singda lonyan Yawasing Matam Chupagi Tingjinaba Milagi Firep Lede Hari Balonyan Yawandaba Atingba Ase Lamdamasida Putoliba Mami Kumai Sumang Kumai Pau Se Amadi Lamgi Maming Pon Mada Suchanagani Lonyan Yawanaba Sangshilaliba Kongzang Asida Miam Namating Pangbiu Hare Manipuri Lolbu India gi classical lol ama oina lauthokna bagi proposal ama sem sanaba committee ama semba da state cabinet na ayaba pikhibabu de samna thagat pa made nungai ba phongdorakle Manipuri lol na classical status phangna ba hona ba da de samgi maike da su tawba yaba khudingmak tawgani hare nongoi bungdagi nupi masa ama nupi oibigi kai khumna ba mangai Haiba Todok Aduga Mari Lenana, Nasi Pore Lemarol Mera Paibi Apunba Manipurgi, Kuyatong the Leba Sanglenda, Tongan by Ima Loop Sing Nong Bung Maikegi, Loop Sing Yauna, Apunba Mipam Amapang Tuna, Maraleba Sing Dandi Panganaba, Sangshiliba Kongzanga Sida, Nomibung Eriagi, Loop Amade Mio Kuding Mapu, Saruk Yamina behind Yana Crate, Amarom da Miam na Sangshiliba Kongzangi Mayokta, victim Amade, Maral Siribagi Imung, Atekanago Mamatana, Mediagi Tongda, Sandok Shangjin Tohondana Basuarep Nakret, Nasiki Mifamasida, Pore Lemarolgi President Mem Tobi, Unclegi President Saki, Kanglamagi Leri Klaima, Wasaki, Betombi, Titiwagi Punima Se, Kabui Madergi Kakomlu Lukama Susaruk Yake. District Administration Chandel, District Health Society Chandel, Kunsuba Sam Rifles Association Voluntary Blood Donor Manipurgi Chandel Branch Amasung Jenims Blood Bengna Max Amasung State Blood Transfusion Council Manipurgi Sponsor Makada Blood Donation Came Ama Chandel the Pangtokre KMSida Assam Rifles Personnel Sing Yauna Mio Yankairom na Idan Tauke KMSigi Sarukamo Oina Miam na Idan Taunungna Bagi Tauram Amasu Pangtoke Masida DC TS Chitaranjan Major First Pandesu Sarukya K
Paknungdagi nupi masa amabu rep taukiba thawong M suna nungaitaba phongdorapga loinana mara leiba K local Home Department na thuba matamda action lokhatnaba dabi tawre amoromda M su headquarter gi president gi silmang khibaga loinana sil puduna chalamba M su Imphal East District Committee Human Resource Secretary Sek Razawan Saha M suga mari leinaba thabak thoram khudingmakta saruk yahalaroi haire hauzik sanabagi pau Ngasigi sanabagi pauda Tarama Palak Suba State Level Open Judo Championship ngasidagi Kumalampak Sai SSG Indoor Hall da hawdokre Manipur Judo Association na sinduna chathagadaba tournament asigi hawdokpagi thoramda Speaker TS Lokeshwar Manipur Judo Association gi Patrol in Chief L Jayant Kumar amadi Manipur Olympic Association gi Vice President S Joy Kumar amadi AK Surjit Singh asu saruk yakhe Sub Junior Youth Junior amadi Senior gi category da punna sanaroi chamana saruk yagadoriba championship ase hawdokpagi thoramda association asigi Patrol in Chief L Jayant Kumar na hawziki matamda sports ase career oina longnare maram asina sanaroi singna matam mangandana nakhoi na sanariba sports aduda pukning hakchang yauna nasagi mingchat amadi leibaki mingchat purakna ba pandamda sanagadabani haiba wafam thamke thoramadura Speaker TS Lokeshwar Singhana Manipur da Sports Association kaya fraction taba asina mangjariba ase sanaroi dane sanaroi singna politics da yaksindana makhoigi sanafam thokpa sanabiu association gi thaububa singna mukna ba leiraga su sanaroi singi khanduna kathokpiu haiba wafam sing phongdokhe Manipur di thokra di masi loksami thamak se maximum hai khoda kai lo bi yana ba penthong la bi chang le ta na ai su ai ne chawi ma su ma han chawi phim da leina bane si leina se masi karam hai mu thasi ge wo khoi masi je angam ba ya ba khana sacrifice ta roga yele mu mo do ko i thoga mu yeng la ga ne ngamaktra ka na mu he ko na bai du da tra ga di masi poi do man chala tra Ngasigi sanakiba bout singda makok matang takraba sing adudi sub junior gi sahi tara dagina taramathoi fawbada leiba nupa macha singi KG kunmanga gi kanglup ki mathakta S Bikram Singhana ahanba position anisba position da A Samananda aduga Nisikanta amadi Jetlina ahum suba position takre Manipur Judo Association na sinba Tarama Palak Suba State Level Open Judo Championship Third National Sports Academy gi Judo Sanaroi Singh saruk yakidre Academy asida nupa masa Judo Sanaroi kunmanga amadi nupi masa Judo Sanaroi taramari leire Academy asigi Sanaroi Singh saruk yadabagi matangda paumi team amana Academy asida chatuna Judo Sanaroi Singh da hangbada Championship asida saruk yadabagi maram individual oina thokpada makhoibu aso open thorakpa matamda risks lawingai leitaba amadi michang mikhai naibagi mawongdagi saruk Yadabani haina phongdorake adubu academy asigi principal Ranbir da phone tawduna hangbada ngasi championship asida saruk yarnabagi damak academy asigi judo sanaroi sing mahak masamak na puduna chatke makhoida aso open thorakpa matamda academy na daipugani makhogi coach kam manager oina academy asigi judo coach Kherodana ohanduna michang mikhai naiba thawong chatharaklagadi thengnagani haiba principal masamakna sanaroi sing asida thajaba pike adubu championship Taufam Sai SAG Hall Yoroklaba Matamda participant Tau Haiba Yakide Masina Mayama Mangda Ikaiba Nangbatanatana State Asida Atuba Matamda National Judo Championship Pangtokadabana Sanaroi Singi Tungi Punsida Chaung Namangzabani Haina Phongdorake Thasgi Taramarida Imphal West District Football Association Sinduna Kumalampak Artificial Football Turf Ground da Taramariak Suba S Birendra Singh Football League Pangtoklagani League Tournament asi Sai Tagel da Pangtokani Tauramba adu Nong Singi Phibamna Ground Yadabadagi Kumalampak Artificial Turf Ground da Oina Pangtokadabani Hade Uripok Chess Club na sinduna Uripok Taurangom Laikai da nimit tare ni chathagadaba Open State Level Chess Tournament thasigi kunmathoi dagi pangthuklagani masigi form bisin bagi aroiba matam thasigi taramapal fawani akupa marol club asigi secretary dagi khangba yagani hare Niminini chupna pangthokadaba third sub junior senior set level Jeet Kune Do championship ngasidagi Yairipok Bisnu Naha Mayalekai community hall da hodokre Jeet Kune Do Association Manipur na sinduna pangthokliba championship asida Churachandpur Thoubal Imphal East Bisnupur dagi punna sanaroi chamani funa saruk yakhe championship ase hodopagi tharamda MLA Fazur Rahim amadi MLA Megachandra su saruk yakhe
Thangwiban gi Rising Ningthau Sanglenda Zathariba Rising Ningthau Ahlol Kang tournament ke ngasi sana kiba quarter final match da lak Thangwiban bu Brazanat na Panjil tara manga tara taruk ta maiti piduna Brazanat semi final changkre hayeng AKU amadi teka anina sanaragane District Youth Affairs and Sports Imphal Isna Sinduna Kumal Lampak Hockey Stadium da tha sigi kunithoidagi sahi tara taret makhagi nupa masa amasung nupi masagi district level JN hockey tournament pangthuklagani maramasina thawai yauba school amadi sanaroi singna tha sigi tara nipal fawbagi manungda form pisilakna ba DYASO Imphal SK S Nirmalatana Thorokpa Cherol amana haire Ngasi Kumalampak Sai SAG Indoor Hall da pangthok liba tarama palak suba state level judo championship ta BBA Maylambi Sports Academy gi players sing saruk yaroi haina paugi mifam amada phungdukre Mang Imphal Thana Wangkhai Lekai da pangthokpa paugi mifam adu da BBA gi academy asigi players sing amadi guardian sing su Sarukya Paugi Famada BBA gi advisor Vizendrana Manipur Judo Association gi secretary Indra Kumarna Association da Ming Chandaba Hanagi Mui Kharaga Manaraga Nauna Association gi Chahi Mari Thau Punkre Works Minister Ratan Kumar President Oriba Association Asina Ngasidagi Pangthokliba tournament ta Hanagi Chanabi Thugaiduna club ki mingda thokpa yaroi individual oina thokadabani haiba niyom ama tholokpasida yaningdaba fongloduna tournament asida saruk yadana ba firep lobani haina fonglokhe ngasai mai khujabi niyo khrai to khomjelga mai jene body meeting phangre aga membership si wana judo promote tong mi mayam si khatu khaga yaw ya ju handraga nai khujabi khai to khomjelga ngasai player sing gi hakmat poina individual on thok Paugi mifamadu da saruk yakiba guardian amana sports ta politics tawrabade sports mutpatabane Best Coach of India ge award pangkraba Gunibu Association na mirai bane players singbu victimize tawbigani haiba wafam sing phungdokhe apoi ge judo ka ni haina loguni madu garjani mai kai digi tabjai wafam cha igi lanai wafam na chati aduna hauji chathari boy sport ki policy hauji bharat ta chaw sport ki policy ma lai Master Athletics Association of India gi makhada laiba Manipur Master Athletics Association gi matang da chayet naba kaya thokliba se yengslagani haina RSF ke Secretary General Atipurna ngasi paumi singda phungdukre ngasi pureromba khungnang khongda laiba RSF ke President Naipui Konggi yumda laiba RSF ke office ta pangthokpa paumi singa unaba aduda Secretary General Atipurna makhata na phungdokhibada Master Athletics Association gi matang da pakhatkadori ba thabak singa sida mari leinaba singna mateng pangbiu haike matungda sigumba sanaroi sing amasung lebak miyamgi tunggi amadi kunai sing min chatruk leba sanaroi singda sar chahingnaba amasung chamangnaba thongtok ambata thoktanaba thokandanaba thamjari 34 National Master Athletic Championship ta Manipur team ani thoklamba sisu yamna nungai taba thoktok amani Hozari Badamaro Bapa Mukana Lupa crore chamani phusangna loktak pat semgalagani haina tourism gi principal secretary Rajesh Kumar na phungdora khrei Dimapur dagi Imphal thorokpa bus ama Nagaland gi pipi ma da sakangdaba singna lut taw khrei amadi Tarampal Super State Level Judo Championship ho khrei ngasi gi oina di STB na pizaba paw mata solution jare bieng tabiriba singbu amuka hana khurunjare